ꯊꯦꯝꯕ ꯑꯃꯗꯤ ꯄꯥꯎꯅ ꯃꯈꯣꯏ ꯑꯅꯤꯇ ꯂꯝꯕꯤ ꯑꯗꯨꯗ ꯇꯔꯛ ꯇꯔꯛ ꯆꯠꯂꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯑꯣꯏꯕꯒ ꯅꯣꯡ ꯅꯪꯗ꯭ꯔꯤꯉꯩ ꯃꯌꯨꯝꯇꯕꯨ ꯌꯧꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞꯇꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯦꯛꯃꯣꯛ ꯂꯥꯎꯅꯗꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯄ ꯂꯥꯎꯕ ꯀꯌా ꯑꯃꯁꯨ ꯇꯧꯔꯤ꯫ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯁꯤꯡ ꯑꯗꯨ ꯃꯔꯤꯛ ꯃꯔꯤꯛ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯈꯤꯛꯊꯕ ꯍꯧꯔꯛꯂꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯄꯥꯎꯅꯥꯗꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯦꯝꯕꯒꯤꯗꯤ ꯂꯩꯔꯛ ꯈꯔ ꯆꯪꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯃꯝ ꯑꯊꯦꯡꯕ ꯆꯠꯄ ꯃꯇꯝꯗ ꯈꯧꯇꯛ ꯈꯔ ꯆꯥꯅꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯅꯣꯡꯃꯇ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯪꯗꯕ ꯃꯤꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯎꯅꯥꯗꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯗꯤ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯗꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨ ꯍꯥꯏꯖꯤꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯨꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯑꯗꯨꯝꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯏ꯫ "ꯏꯕꯦꯝꯃ, ꯀꯅꯥꯅꯣ ꯅꯪꯕꯨ? ꯑꯃꯝ ꯑꯊꯦꯡꯕꯁꯤꯗ ꯅꯊꯟꯗꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯅꯣ?" ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩ꯫ "ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯪꯕꯨ ꯀꯞꯄꯒ ꯅꯇꯣꯝꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ꯫ ꯅꯣꯡꯁꯨ ꯃꯀꯨꯞ ꯃꯀꯨꯞ ꯆꯨꯔꯛꯑꯦ, ꯅꯪꯕꯨ ꯆꯣꯠꯄ ꯇꯥꯔꯦ." "ꯇꯥꯗ, ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯤꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯌꯥꯝ ꯐꯠꯇꯦ꯫ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯐꯨꯏ꯫ ꯉꯁꯤꯁꯨ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯈꯠꯅꯕ ꯍꯧꯕꯒꯤ ꯀꯤꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯊꯦꯝꯕꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯊꯦꯝꯂꯛꯏ꯫ "ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩ ꯋꯥꯔꯛꯀꯦ ꯂꯥꯎ꯫ ꯃꯥꯡ ꯊꯥꯔꯣ, ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯒꯦ ꯂꯥꯛꯑꯣ." ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯇꯨꯅ ꯃꯥꯡꯂꯣꯝꯗ ꯆꯠꯈꯤ꯫ ꯊꯦꯝꯕ ꯅꯨꯄꯤꯗꯨꯒꯤ ꯁꯑꯣꯡ ꯁꯕꯥꯟꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯆꯣꯏꯅ ꯇꯥꯔꯤꯕ ꯅꯤꯡꯗꯨ ꯌꯩꯕ ꯁꯝꯂꯥꯡ, ꯆꯤꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡ, ꯂꯦꯡꯌꯥꯟꯗ ꯌꯥꯜꯂꯤꯕ ꯏꯅꯐꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯊꯦꯝꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯁꯥꯒꯤ ꯂꯤꯆꯠ ꯑꯗꯨ ꯆꯠꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯇꯟꯖꯥ ꯐꯪꯂꯦ ꯈꯟꯗꯨꯅ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕ ꯄꯣꯛꯆꯩ꯫ ꯑꯁꯨꯝ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯃꯃꯤꯠ ꯐꯥꯛꯂꯛꯄ ꯑꯗꯨꯗ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯖꯥ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯅꯤꯡꯂꯛꯂꯤ꯫ "ꯌꯧꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯌꯨꯝꯗꯨꯕꯣ?" "ꯌꯧꯒꯗꯧꯔꯦ ꯇꯥꯗ, ꯌꯨꯝꯂꯣꯟ 3-4 ꯂꯥꯜꯂꯒ ꯌꯧꯔꯅꯤ." "ꯍꯣꯏ ꯍꯣꯏ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯏꯆꯜꯁꯤꯗꯤ꯫ ꯅꯕꯨꯡꯅ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯅꯒꯦ꯫ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯐꯨ ꯆꯩꯕ꯭ꯔꯥ ꯌꯥꯕ꯭ꯔꯥꯗꯣ?" "ꯑꯗꯨꯅꯤ ꯇꯥꯗ, ꯇꯥꯗꯅ ꯈꯔ ꯑꯗꯨꯃꯛ ꯊꯦꯝ ꯇꯧꯗꯅ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯕꯤꯌꯨ." "ꯑꯩ ꯇꯧꯒꯦ, ꯑꯩ ꯇꯧꯒꯦ." ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯐꯅꯗꯤ ꯁꯥꯡꯂꯛꯂꯦ꯫ ꯌꯧꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯊꯦꯝꯕ ꯃꯁꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯇꯨꯝꯅꯤꯡꯕꯅꯁꯨ ꯍꯛꯀꯥꯝꯗꯨ ꯋꯥ ꯋꯥ ꯆꯜꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯅꯣꯡ ꯃꯃꯤꯠ ꯐꯥꯛꯂꯛꯄ ꯑꯗꯨꯗ ꯃꯥꯂꯦꯝ ꯄꯨꯝꯕ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯡꯗ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯂꯤ꯫ ꯀꯔꯤꯅꯣ ꯈꯟꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯗꯨꯅ ꯊꯤꯔꯤ꯫ ꯑꯁꯨꯝ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯪꯊꯦꯡ ꯊꯦꯡꯖꯤꯜꯂꯨꯔꯦ꯫ ꯉꯁꯥꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯔꯥꯎꯖꯩ꯫ ꯃꯥꯅ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇꯕ꯭ꯔꯥ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯃꯈꯨꯠ ꯃꯁꯥ ꯅꯥꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯜꯂꯛꯏ꯫ ꯑꯁꯨꯝ ꯃꯈꯨꯠꯇꯨꯅ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯊꯕꯥꯛ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯊꯝꯂꯨꯔꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯝꯂꯨꯕ ꯃꯇꯝꯗꯗꯤ ꯊꯃꯣꯏꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯂꯦꯞꯈꯤꯕꯒꯨꯝ ꯁꯥꯍꯨꯝ ꯐꯪꯗꯦ꯫ ꯊꯦꯝꯕ ꯀꯔꯤꯅꯣ ꯈꯟꯅ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯖꯔ ꯖꯔ ꯍꯩꯊꯔꯛꯂꯤ꯫ ꯊꯦꯝꯕ ꯃꯁꯥꯗු ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯃꯈꯨꯠ ꯑꯗꯨ ꯈꯨꯠ ꯑꯃꯅ ꯐꯥꯔꯛꯏ꯫ ꯐꯥꯔꯛꯄ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯇꯛ ꯊꯛꯀꯠꯈ꯭ꯔꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯑꯃꯝꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯃꯃꯤꯠ ꯐꯥꯛꯂꯛꯄ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯊꯦꯝꯕ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯀꯤꯕꯒ ꯄꯥꯈꯠꯄꯒꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯨꯋꯥꯡꯅꯨꯒꯤ ꯊꯋꯥꯏꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯇꯥ ꯊꯦꯝꯕ, ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯅꯤ ꯍꯥꯏꯕꯗꯥꯏꯅꯦ?" ꯊꯦꯝꯕ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯍꯧ ꯆꯦꯟꯅꯤꯡꯕ ꯃꯇꯥꯡꯗꯨ ꯌꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯟꯗꯨꯅ ꯍꯤꯡꯂꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ "ꯑꯩ ꯂꯥꯜꯂꯦ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ." ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯋꯥꯏꯁꯤꯡꯗꯨ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫
ꯊꯦꯝꯕ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯊꯋꯥꯏ ꯍꯤꯡꯖꯅꯕ ꯆꯦꯜꯍꯧꯔꯒꯦ ꯈꯟꯗꯨꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯁꯨꯝꯅ ꯄꯨꯈꯤꯕ ꯑꯣꯏꯕꯅ ꯃꯥꯅ ꯆꯠꯂꯤꯕ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯄꯥꯡꯗꯕ ꯃꯤꯇꯝꯕ, ꯀꯔꯤꯒꯤ ꯆꯦꯜꯂꯤ? ꯅꯊꯧꯅ ꯑꯗꯨꯛ ꯂꯩꯔꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯆꯦꯜꯂꯤꯕ? ꯊꯦꯝꯕ ꯃꯁꯥꯅ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯖꯔꯦ꯫ ꯆꯦꯜꯂꯕꯁꯨ ꯍꯤꯡꯂꯔꯣꯏ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯊꯋꯥꯏ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯊꯥꯖꯕꯤꯌꯨ, ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯦ, ꯇꯣꯝꯄꯣꯛꯅ ꯁꯤꯟꯕ ꯉꯥꯛꯇꯅꯦ꯫ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯂꯧꯕꯤꯒꯅꯨ, ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯦ꯫ ꯊꯋꯥꯏ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯅꯤꯡꯕꯗꯨ ꯍꯥꯏꯍꯧꯔꯣ, ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯨ ꯃꯥꯡꯗ꯭ꯔꯤꯉꯩ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯈꯪꯒꯗꯕ꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡꯅꯨꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯊꯦꯝꯕꯕꯨ ꯑꯃꯨꯛ ꯂꯛꯅꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨ ꯅꯣꯛꯈꯤꯕꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯊꯦꯝꯕ ꯇꯥꯕ ꯉꯝꯗꯗꯨꯅ ꯃꯅꯥ ꯑꯅꯤꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯆꯦꯛꯃꯣꯛ ꯂꯥꯎꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯊꯦꯝꯕ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯕ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯧꯔꯤ ꯊꯨꯔꯛꯄ꯫ ꯊꯦꯝꯕ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯁꯥ ꯁꯟ ꯆꯤꯡꯕꯒꯨꯝ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯝꯕ ꯏꯂꯥꯡ ꯂꯥꯡꯏ꯫ ꯊꯦꯝꯕꯒꯤ ꯏꯃꯨꯡꯗꯨ ꯀꯞ ꯂꯥꯎꯕꯅ ꯅꯤꯜꯂꯤ꯫ ꯊꯦꯝꯕ ꯑꯗꯨ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯅꯔꯤꯕ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯄꯥꯎꯅꯥꯁꯨ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯉꯔꯥꯡꯇ ꯄꯨꯜꯂꯝꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯀꯥꯏꯅꯈꯤꯕꯅꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯃꯤꯟꯅꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯄꯥꯎꯅꯥ ꯉꯔꯥꯡꯒꯤ ꯃꯤꯀꯨꯞꯇꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯣꯠꯅꯔꯤ꯫ ꯊꯦꯝꯕ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒ ꯃꯈꯣꯏ ꯑꯍꯨꯝꯇ ꯂꯩꯕꯅꯤ꯫ ꯄꯥꯎꯅꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯅ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯍꯤꯡ ꯑꯍꯤꯡ ꯂꯦꯛꯅꯕ ꯍꯥꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯔ ꯄꯥꯂꯤ ꯅꯥꯏꯅꯗꯨꯅ ꯂꯩꯅꯕ ꯍꯥꯏꯅꯔꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯅ ꯃꯌꯨꯝꯗ ꯄꯣꯊꯥꯔꯒ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯌꯥꯔꯦꯛꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯗꯣꯛꯅꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯈꯔ ꯃꯁꯥ ꯃꯁꯥꯒꯤ ꯁꯨꯞꯅ ꯏꯟꯅꯕ ꯐꯤ ꯄꯨꯅꯔꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛꯅ ꯀꯣꯔꯣꯛ ꯀꯣꯏꯅ ꯈꯥꯖꯤꯟꯗꯨꯅ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯍꯤ ꯅꯧꯕ ꯕꯣꯏꯆꯥꯗꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯕꯣꯏꯆꯥꯅ, ꯏꯪꯒ ꯏꯪꯕꯅꯦ ꯑꯩꯗꯤ ꯌꯥꯝ ꯇꯟꯗꯣꯔꯤꯗ꯫ ꯅꯥꯎꯆꯥꯅ, ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨꯍꯦ, ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯀꯣ꯫ ꯈꯨꯜ ꯊꯪꯅꯕꯒꯤ ꯂꯧꯕꯨꯛ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕꯗꯣ ꯅꯨꯃꯤꯗꯥꯡ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯀꯞꯄꯤ ꯍꯥꯏꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯕꯣꯏꯆꯥ ꯅꯪꯕꯣ꯫ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯇꯝꯕ ꯉꯝꯕ꯭ꯔꯕ? ꯀꯅꯥꯅ ꯈꯪꯅꯤ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯀꯤꯀꯣ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝꯅ ꯉꯥꯡꯅꯕꯗꯨꯗ ꯈꯔ ꯆꯍꯤ ꯂꯤꯕ ꯀꯣꯔꯧꯅ ꯆꯩꯔꯛꯏ꯫ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ꯫ ꯀꯥꯟꯅꯗꯦ, ꯇꯨꯝꯅꯕ ꯇꯧꯔꯣ, ꯑꯃꯨꯛ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯂꯩꯔꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨ ꯄꯔꯦꯡ ꯁꯥꯅ ꯇꯨꯝꯅꯔꯦ꯫ ꯑꯗꯨꯕꯨ ꯕꯣꯏꯆꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯄꯨꯡꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯔꯦ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥꯅ ꯂꯣꯏꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯀꯟꯕ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯀꯣꯏꯁꯤꯟꯗꯨꯅ ꯈꯜꯂꯤꯕ ꯐꯛ ꯑꯗꯨ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯈꯔꯒ ꯀꯤꯒꯟꯕ ꯕꯣꯏꯆꯥꯗꯨ ꯋꯥꯅ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯎꯏꯔꯨꯝ ꯇꯨꯝꯊꯔꯛꯄꯒ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯇꯟꯖꯥꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯨꯠ ꯀꯞꯂꯤꯕ ꯑꯗꯨ ꯎꯔꯨꯔꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯍꯤꯛꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯣꯏꯆꯥ ꯂꯋꯥꯏꯒꯤ ꯁꯝ ꯑꯗꯨ ꯆꯞ ꯌꯨꯡꯏ꯫ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯦ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯅꯥꯎꯆꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯗꯥ ꯅꯥꯎꯆꯥ, ꯍꯧꯒꯠꯂꯣ! ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯕꯣꯏꯆꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯥꯎꯆꯥꯗꯨ ꯇꯨꯝꯂꯨꯕꯒꯤ ꯇꯨꯝꯁꯤꯠ ꯐꯥꯗꯗꯨꯅ ꯁꯥꯎꯅꯤꯡ ꯍꯧꯒꯠꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ, ꯃꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯗ꯫ ꯑꯁꯤꯗꯩꯁꯦ ꯑꯝꯇ ꯌꯦꯡꯉꯣ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯃꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯅꯧꯆꯥꯁꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯟ ꯈꯥꯡꯉꯦꯝꯕꯝ ꯑꯗꯨꯗ ꯇꯨꯐꯛ ꯇꯥꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯇꯦꯡꯊꯥꯅ ꯑꯣꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯥꯁꯨ ꯎꯔꯦ꯫ ꯇꯨꯝꯂꯤꯕ ꯃꯈꯣꯏ ꯑꯇꯩꯗꯨꯁꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯀꯣꯔꯧꯁꯨ ꯃꯃꯤꯠ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯂꯞ ꯐꯛ ꯃꯔꯨꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯔ ꯂꯥꯏꯔ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯈꯪꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯈꯥꯡꯉꯦꯝꯐꯝ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯧꯆꯥꯅ "ꯍꯩꯁ, ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ"꯫ ꯍꯦꯟꯕꯅ "ꯅꯨꯄꯥ ꯁꯤꯔꯒ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯇꯝꯅꯕ ꯂꯥꯛꯑꯕ ꯇꯧꯔꯤꯁꯤꯕꯣ"꯫ ꯀꯣꯔꯧꯅ "ꯅꯣꯡꯁꯤꯁꯨ ꯃꯇꯥꯡ ꯁꯤꯗꯕ, ꯂꯥꯎ ꯆꯪꯉꯒ ꯌꯦꯡꯂꯨꯁꯤ"꯫ ꯕꯣꯏꯆꯥꯅ "ꯗꯥ ꯀꯣꯔꯧ, ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯌꯥꯎꯕ ꯉꯝꯂꯔꯣꯏꯀꯣ, ꯅꯅꯥꯎꯕꯨ ꯋꯥꯔꯧꯅꯨ"꯫ ꯀꯣꯔꯧꯅ "ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯕꯣꯏꯆꯥ ꯅꯪꯁꯦ, ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯀꯤꯒꯟꯕ, ꯏꯕꯣ ꯅꯪ ꯑꯃꯨꯛ ꯍꯥꯏꯁꯤꯅꯤ"꯫ ꯅꯧꯆꯥꯅ "ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯌꯨ ꯅꯪ, ꯑꯗꯨꯅ ꯄꯛꯆꯩ"꯫ "ꯇꯨꯝꯕꯗꯨ ꯌꯥꯗꯗꯅ ꯂꯩꯕꯩ ꯑꯁꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯪꯉꯛꯏ ꯅꯠꯇ꯭ꯔꯣ"꯫ ꯍꯦꯟꯕꯅ "ꯌꯥꯔꯦꯍꯦ, ꯅꯣꯏ ꯑꯅꯤꯅ ꯃꯔꯣꯟ ꯑꯃ ꯎꯅꯕ ꯌꯥꯗꯦ, ꯍꯨꯏ ꯍꯧꯗꯣꯡꯗꯒꯤ ꯈꯦꯠꯅ ꯍꯦꯜꯂꯤ"꯫ ꯀꯣꯔꯧꯗꯨ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯥꯏꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯅꯧꯆꯥꯒ ꯍꯦꯟꯕꯒꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯔꯛꯏ꯫ ꯕꯣꯏꯆꯥꯗꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯂꯩ꯫ ꯀꯣꯔꯧ ꯃꯁꯥꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯕꯅꯤ꯫ ꯂꯥꯞꯂꯤꯉꯩꯗꯗꯤ ꯃꯁꯥ ꯃꯁꯥ ꯈꯪꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯛꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯊꯦꯝꯕꯒꯤ ꯃꯊꯟꯇ ꯌꯥꯎꯖꯕꯤ ꯃꯆꯟ ꯅꯨꯡꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯔꯤꯕꯁꯤꯡꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯤꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯁꯥꯐꯔꯦ꯫ ꯀꯣꯔꯧꯅ ꯅꯨꯡꯁꯤꯕꯨ ꯊꯦꯝꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯃꯤꯟꯅꯔꯛꯏ꯫ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯅ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩ, ꯏꯃꯨꯡ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯧꯆꯥꯗꯨ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯦꯝꯕꯒꯤ ꯃꯃꯥꯕꯨ ꯀꯧꯏ, ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯅꯧꯆꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯊꯦꯝꯕꯒꯤ ꯃꯃꯥ ꯑꯗꯨ ꯃꯌꯥ ꯀꯣꯡꯒꯣꯟ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯗꯨꯅ ꯃꯀꯣꯛꯅ ꯌꯨꯡꯈꯠꯇꯨꯅ ꯐꯃꯥꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯤꯠ ꯃꯅꯥꯗꯨ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯌꯥꯝꯗꯨ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯦ, ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃ ꯉꯥꯏꯍꯥꯛꯇꯨꯗ ꯀꯔꯤ ꯇꯧꯅꯤ ꯋꯥꯈꯜ ꯈꯟꯅꯔꯤ꯫ ꯅꯨꯡꯁꯤꯗꯤ ꯎꯆꯨꯛ ꯌꯨꯡꯕꯒꯨꯝ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ, ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯅ ꯀꯞꯂꯤ꯫ ꯂꯩꯔꯤꯕꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯇꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯀꯣꯔꯧꯅ ꯅꯨꯡꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯅꯣꯡꯂꯛꯇꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯜꯂꯦ꯫ ꯑꯍꯜ ꯑꯣꯏꯕ ꯈꯔ ꯂꯥꯛꯇꯨꯅ ꯊꯦꯝꯕꯒꯤ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯅꯨꯡꯁꯤꯒꯤ ꯈꯜꯂꯨꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯤ꯫ ꯅꯣꯡꯗꯨꯁꯨ ꯂꯦꯞꯇꯦ, ꯍꯦꯟꯅ ꯍꯦꯟꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤ꯫ ꯊꯦꯝꯕꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯅꯤꯁꯨ ꯂꯥꯛꯇꯨꯅ ꯌꯥꯎꯔꯨꯔꯦ꯫ ꯄꯨꯡꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤ, ꯅꯣꯡ ꯆꯨꯔꯤꯕ ꯑꯗꯨꯗꯤ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ꯫ ꯅꯣꯡꯖꯨ ꯊꯥꯒ ꯑꯣꯏꯕꯒ ꯏꯪꯕꯅꯁꯨ ꯂꯣꯏꯅꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯅ ꯉꯥꯏꯅ ꯅꯣꯡ ꯈꯔ ꯐꯥꯗꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯣꯠꯂꯣꯏꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯁꯣꯝꯗꯅ ꯃꯥꯟꯕꯤ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯔꯛꯇꯨꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯀꯟꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯀꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯥꯗꯨ ꯃꯩ ꯍꯧꯈꯩ ꯁꯥꯕ ꯑꯗꯨꯗ ꯆꯦꯡ ꯈꯩꯕꯒꯨꯝ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯋꯥ ꯇꯥꯅꯐꯝꯁꯨ ꯂꯩꯇ, ꯀꯔꯤ ꯇꯧꯅꯤ ꯈꯪꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒ ꯍꯤꯡꯒꯣꯜ ꯊꯪꯅꯅ ꯂꯩꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯃꯥꯕꯨ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯗꯅ ꯑꯍꯤꯡ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯦꯝꯕꯒꯤ ꯃꯃꯥ ꯂꯩꯇꯕꯒꯤ ꯄꯥꯎꯅ ꯈꯨꯜ ꯂꯩꯀꯥꯏ ꯁꯔꯥ ꯁꯜꯂꯦ꯫ ꯅꯨꯡꯁꯤꯒꯤ ꯈꯟꯕꯗ ꯋꯥꯅꯗꯕ ꯀꯅꯥꯁꯨ ꯌꯥꯎꯅꯗ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ, ꯃꯆꯤꯟꯗ ꯑꯁꯨꯛ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯅꯕ ꯅꯠꯇꯅ ꯆꯣꯡꯊꯣꯛꯇꯨꯅ ꯀꯅꯥꯁꯨ ꯃꯥꯌꯣꯡ ꯌꯥꯕꯤꯗꯧ ꯅꯠꯇꯦ꯫ ꯃꯥꯟꯕꯤꯁꯨ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯏꯆꯝ ꯆꯝꯅ ꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯟꯍꯥꯏ ꯉꯛꯄꯅ ꯂꯣꯏꯔꯦ꯫ "ꯅꯨꯄꯤ, ꯅꯪꯕꯨ ꯅꯁꯥꯗꯨ ꯈꯔ ꯐꯔꯕꯣ?
ꯉꯔꯥꯡꯒꯤ ꯅꯇꯧꯗꯨꯗ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯕꯕꯥ? ꯀꯔꯤ ꯅꯪꯕꯨ ꯉꯔꯥꯡ ꯂꯩꯍꯧꯍꯧꯗꯅ ꯅꯁꯥꯒꯗꯨ ꯃꯩꯃꯨꯛ ꯁꯥꯗꯅ ꯇꯧꯈꯤꯕꯅꯤꯅꯦ꯫ ꯑꯩꯕꯣ? ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ꯫ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯔꯨꯕꯤ ꯀꯩꯊꯦꯜ ꯀꯥꯔꯛꯂꯤ꯫ ꯃꯥꯒꯤ ꯄꯣꯠꯐꯝꯗꯨꯗ ꯐꯝꯗꯨꯅ ꯀ꯭ꯋꯥ ꯌꯣꯜꯂꯤ꯫ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯏꯔꯨꯝ ꯂꯨꯝꯊꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯕꯤ ꯕꯤꯅꯣꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯕꯤꯅꯣꯅ: ꯍꯥꯏ ꯇꯔꯨꯕꯤ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯉꯁꯤꯕꯨ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯇꯔꯨꯕꯤꯅ: ꯏꯆꯦ, ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯒꯤꯅꯦ꯫ ꯏꯍꯦ, ꯑꯗꯨꯗꯤ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨ ꯋꯥꯅ ꯂꯥꯛꯇ꯭ꯔꯁꯨ꯫ ꯌꯥꯅꯤꯗ ꯏꯆꯦ, ꯌꯨꯝꯗ ꯁꯨꯝ ꯇꯨꯝꯖꯜꯂꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯅꯣꯡꯃꯇ ꯄꯣꯊꯥꯒꯦ ꯈꯟꯕꯁꯦ ꯉꯝꯗꯦ꯫ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯀꯧꯕ ꯍꯦꯛꯇ ꯅꯤꯡꯏ꯫ ꯑꯗꯨꯅꯤ ꯏꯆꯦꯃ, ꯃꯐꯝꯁꯦ ꯍꯦꯛ ꯌꯧꯕꯒ ꯅꯦ ꯇꯥꯕꯨ ꯍꯦꯛꯇ ꯅꯤꯡꯏꯗꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯃꯤꯟꯅꯔꯤ꯫ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯗꯨꯅ ꯂꯩꯔꯝꯕ ꯇꯔꯨꯕꯤ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯕꯣꯏ ꯅꯤꯡꯏ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯄꯥꯎꯅꯥ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯥꯎꯅꯥꯅ: ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯁꯤꯔꯣ? ꯇꯣꯝꯄꯣꯛꯅ: ꯌꯥꯕꯨꯗꯤ ꯌꯥꯏꯅꯦ, ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯍꯦꯔꯥ, ꯌꯥꯗ ꯌꯥꯕ꯭ꯔꯣ? ꯁꯦꯜ ꯍꯩꯊꯔꯒ ꯂꯣꯏꯔꯦ, ꯄꯩꯁꯥꯗ ꯉꯥꯎꯕ ꯃꯤ ꯌꯥꯝ ꯂꯩꯕꯅꯤ꯫ ꯀꯣꯛ ꯇꯨꯝ ꯁꯥꯏꯗ ꯇꯧꯔꯤꯁꯦ꯫ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ, ꯈꯣꯏꯖꯨꯃꯥꯟꯗ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯕꯅꯤ꯫ ꯊꯥꯏꯅ ꯇꯤꯃꯨ ꯂꯩꯃꯨꯅ ꯆꯦꯟꯈꯤꯕ ꯀꯌꯥ ꯇꯔꯦꯡ ꯂꯩꯕꯤ ꯇꯧꯗꯨꯅ ꯃꯤꯀꯧ ꯊꯥꯀꯧꯏ ꯍꯥꯏ꯫ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯟꯅꯔꯒ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯍꯪꯁꯤ꯫ ꯐꯔꯦ, ꯃꯉꯣꯟꯗ ꯇꯥꯟꯅꯔꯁꯤ꯫ ꯑꯊꯨꯕꯤꯗ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯟꯐꯝꯗꯨ ꯄꯤꯒꯅꯤ꯫ ꯍꯣꯏ, ꯑꯩ ꯁꯤꯜꯂꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯀꯥꯏꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕ ꯃꯇꯝꯅꯤ꯫ ꯇꯔꯨꯕꯤ ꯍꯣꯕꯦ ꯍꯣꯕꯦ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯃꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯈꯜꯂꯗꯨꯅ ꯃꯈꯣꯡꯗꯨ ꯈꯣꯡꯀꯥꯞ ꯊꯨꯅ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯕꯒꯨꯝ ꯁꯨꯛꯌꯧ ꯌꯧ ꯍꯥꯏꯕ ꯅꯥꯏꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯪꯀꯨꯏ ꯀꯨꯏꯅ ꯆꯪꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯥꯞꯄꯒꯨꯝ ꯄꯟꯊꯨꯡꯗꯨ ꯌꯧꯕ ꯅꯥꯏꯗ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨꯁꯨ ꯋꯥꯕꯅ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯡꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯒ ꯃꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯇꯔꯨꯕꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯉꯛꯄꯅꯤ, ꯅꯨꯄꯤ ꯑꯗꯨꯅ ꯊꯦꯡꯂꯝꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯝꯕ ꯃꯨꯟꯈꯤꯕꯒꯨꯝ ꯏꯁꯣꯟ ꯁꯣꯟꯊꯔꯦ꯫ ꯑꯗꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯃꯐꯤ ꯁꯦꯠꯇꯕ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯇꯔꯨꯕꯤꯗꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯐꯠ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯇꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯇꯔꯨꯕꯤ ꯄꯥꯈꯠꯅ ꯃꯁꯥꯗꯨ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯁꯣꯔꯤꯟꯁꯤꯡ ꯑꯗꯨꯅ ꯂꯤꯡꯖꯨꯝꯗꯨꯗ ꯇꯣꯡꯕꯍꯣ ꯃꯁꯝꯕꯨ ꯐꯣꯏꯕꯍꯣ ꯂꯣꯏꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯃꯨꯛ ꯇꯔꯨꯕꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯋꯥꯡ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯊꯣꯔꯛꯏ꯫ ꯃꯀꯣꯛ ꯇꯝꯅ ꯌꯦꯡꯈꯠꯄ ꯃꯇꯝ ꯑꯗꯨꯗ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯗꯅ ꯋꯥꯡ ꯆꯥꯎꯏ꯫ ꯑꯗꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯌꯦꯡꯕ ꯍꯣꯠꯅꯔꯤꯉꯩ ꯅꯥꯔꯨꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯏ꯫ ꯇꯔꯨꯕꯤ! ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯨꯋꯥꯡꯅꯨꯒꯤ ꯃꯃꯥꯏ ꯇꯪꯈꯥꯏ ꯃꯩꯅ ꯆꯥꯛꯂꯕ ꯐꯤꯕꯝ ꯇꯥꯗ꯭ꯔꯕ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯔꯦ꯫ ꯑꯗꯨ ꯎꯕꯗ ꯍꯦꯟꯅ ꯊꯔꯛ ꯍꯨꯝꯒꯠꯈ꯭ꯔꯦ꯫ ꯁꯣꯔ ꯍꯣꯟꯕ ꯀꯥꯎꯕ ꯃꯈꯩ ꯃꯁꯥꯗꯨ ꯂꯦꯛꯊꯗꯨꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯥꯟꯕꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯃꯁꯥꯗꯨ
ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯁꯥꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯀꯟꯍꯥꯏꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯇꯨꯔꯣꯏ ꯉꯝꯃꯣꯏ ꯎꯏꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕꯒꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯉꯛꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯏ꯫ ꯃꯩꯁꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯣꯟ ꯃꯈꯥ ꯑꯗꯨꯗ ꯃꯥꯗꯨꯅ ꯃꯩꯈꯦꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯊꯛ ꯀꯥ ꯑꯗꯨꯗꯒꯤ ꯋꯥꯏ ꯁꯤꯠꯄꯒꯤ ꯁꯨꯝꯁꯤꯠ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯀꯟꯍꯥꯏ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯥꯟꯕꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯗꯨꯅ ꯌꯦꯡꯏ꯫ ꯉꯁꯥꯏ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯂꯥꯏꯍꯧ ꯍꯧꯈꯤꯕ ꯑꯗꯨ ꯐꯠꯂꯝꯗ꯭ꯔꯤ꯫ ꯃꯁꯥꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯝꯖꯔꯁꯅꯨ ꯈꯟꯗꯨꯅ ꯌꯦꯠꯄꯤꯔꯨꯗ꯭ꯔꯦ꯫ ꯇꯞꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯈꯣꯜ ꯊꯣꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ꯫ ꯀꯤꯅ ꯀꯤꯅ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯊꯛꯀꯤ ꯀꯥꯗ ꯂꯥꯛꯏ꯫ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯗ ꯁ꯭ꯇꯦꯌꯔꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯎꯔꯦ꯫ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯦꯜꯂꯤꯕ ꯑꯗꯨ, ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯀꯟꯍꯥꯏ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯀꯤꯕꯅꯁꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯃꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯂꯨꯝꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯂꯨꯋꯥꯡꯂꯨꯒꯤ ꯐꯤꯚꯝ ꯀꯥꯏꯔꯕ ꯁꯛꯐꯝ ꯑꯗꯨ ꯀꯟꯍꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯥꯊꯦꯛꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯅꯣꯛꯂꯛꯏ꯫ ꯀꯟꯍꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯦꯟꯒꯦ ꯇꯧꯕꯅꯤ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯔꯛꯇꯨꯅ ꯃꯀꯣꯛꯇꯨ ꯈꯔ ꯁꯣꯛꯂꯦ꯫ ꯑꯁꯣꯛꯄ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯃꯀꯣꯛ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯃꯛꯇꯗ ꯂꯨꯋꯥꯡꯂꯨꯅ ꯃꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯈꯧꯔꯤ ꯑꯗꯨ ꯁꯨꯛꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯀꯟꯍꯥꯏ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ ꯏꯛ ꯏꯛ ꯇꯧꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯟꯍꯥꯏꯒꯤ ꯃꯕꯨꯛꯇ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯒ ꯍꯩꯅꯗꯕꯒꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯕꯨꯛꯇ ꯑꯁꯨꯝ ꯑꯁꯨꯝ ꯀꯥꯈꯠꯂꯛꯏ꯫ ꯋꯥꯕꯅꯁꯨ ꯃꯁꯥꯗꯨ ꯇꯞ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯂꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯗꯨꯗ ꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯛꯏ꯫ ꯀꯟꯍꯥꯏ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ꯫ ꯈꯞ ꯈꯞ ꯆꯤꯡꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯥꯟꯕꯤꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯇꯥꯕ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡ, ꯁꯦ ꯃꯤꯠ ꯄꯥꯡꯉꯣ꯫ ꯃꯥꯟꯕꯤꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏꯗꯨ ꯅꯥꯟꯊꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛ ꯍꯣꯟꯗꯣꯔꯛꯏ꯫ ꯍꯩꯁ, ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃ ꯍꯦꯛ ꯃꯪꯂꯨꯏꯗ꯫ ꯀꯔꯤ ꯇꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ? ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯃꯤꯅꯦ꯫ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯑꯃ ꯏꯇꯧ ꯇꯧꯏ ꯃꯃꯥ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯝꯂꯒꯦ ꯍꯥꯏꯋꯥꯅꯤ? ꯅꯃꯧ ꯅꯨꯄꯤꯗꯨ ꯃꯪꯗꯨ ꯎꯔꯝꯃꯤ꯫ ꯑꯩꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯝꯃꯤꯅꯦ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯃꯪꯒꯤ ꯋꯥꯅꯤ, ꯃꯀꯨ ꯃꯪꯅꯤ, ꯁꯌꯥ ꯃꯪꯅꯤ꯫ ꯅꯪꯗꯤ ꯅꯁꯥꯗꯨ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯤꯅ꯫ ꯉꯁꯥꯏ ꯑꯃꯨꯛ ꯍꯧꯔꯝꯂꯕꯅꯦ꯫ ꯑꯌꯨꯛ ꯈꯔ ꯐꯔꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯣꯏ ꯄꯥꯕꯨꯡꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯦꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯂꯨꯔꯦ꯫ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒ ꯌꯦꯡꯉꯨꯅꯦ꯫ ꯇꯨꯝꯖꯟꯕ ꯌꯥꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯅꯣꯡꯕꯨꯗꯤ ꯉꯥꯟꯒꯗꯣꯔꯄꯣꯠꯅꯤꯗ꯫ 3:30 ꯈꯔ ꯍꯦꯜꯂꯦ꯫ 4ꯕꯨ ꯇꯥꯗꯣꯔꯦ꯫ ꯀꯟꯍꯥꯏ ꯃꯆꯤꯟꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ